ꯃꯌꯥꯝ ꯁꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯑꯃꯇꯪ ꯊꯥꯒꯠꯆꯒꯦ ꯑꯩꯅ ꯌꯥꯝ ꯍꯩꯗꯅ ꯅꯝꯖꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝꯕꯨ ꯉꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯂꯣꯟꯕ ꯉꯝꯒꯗ꯭ꯔꯥ ꯈꯟꯖꯗꯨꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤ ꯅꯝꯖꯕꯅꯤ ꯃꯌꯥꯝꯅ ꯂꯣꯏꯕ ꯐꯥꯎꯇꯪ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟꯗ ꯄꯤꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯒꯤ ꯚꯤꯗꯤꯑꯣꯁꯤ ꯍꯧꯅꯕ ꯇꯧꯁꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯍꯧꯖꯔꯛꯑꯒꯦ ꯉꯥꯏꯃꯤꯟꯅꯔꯁꯤ ꯚꯤꯗꯤꯑꯣ ꯍꯧꯅꯕ ꯇꯧꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯒꯤꯁꯤ ꯀꯩꯅꯣꯅ ꯔꯤꯑꯦꯛꯁꯟ ꯚꯤꯗꯤꯑꯣꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯃꯤꯝꯁ ꯈꯔ ꯄꯥꯖꯔꯛꯀꯦ ꯑꯗꯨ ꯃꯌꯥꯝ ꯃꯤꯝꯁ ꯑꯝꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯃꯔꯩ ꯌꯦꯠꯅꯔꯛꯄꯗ ꯅꯨꯄꯤꯗꯨꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯈ꯭ꯔꯕ ꯑꯗꯨꯗꯤ ꯌꯣꯔ ꯒꯦꯝ ꯏꯁ ꯑꯣꯚꯔ ꯃꯌꯥꯝ ꯆꯨꯝꯕ꯭ꯔꯣ ꯁꯤꯕꯣ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯃꯔꯩ ꯌꯦꯠꯅꯕꯗ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯔꯗꯤ ꯅꯪ ꯂꯣꯏꯔꯦ ꯅꯨꯄꯤꯒ ꯃꯔꯩ ꯌꯦꯠꯅꯕꯤꯔꯨꯅꯨꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯅꯨꯄꯤꯅ ꯅꯪꯅ ꯐꯅ ꯆꯨꯝ ꯇꯥꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯗꯨꯅ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯅꯪ ꯂꯣꯏꯔꯦ ꯅꯪ ꯋꯥ ꯉꯥꯡꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯤꯒ ꯁꯨꯡꯌꯦꯠ ꯌꯦꯠꯅꯕꯤꯔꯨꯅꯨ ꯅꯨꯄꯥ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯌꯥꯝ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯄꯣꯟꯁ ꯁꯣꯁ ꯑꯦꯐꯦꯁ ꯍꯥꯏꯗꯤ ꯄꯣꯟꯁꯒꯤ ꯁꯥꯄꯣꯟ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯝꯄꯨ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯄꯥꯎꯗꯔ ꯑꯣꯏꯒꯦꯔꯥ ꯍꯥꯏꯗꯤ ꯄꯣꯇꯣ ꯑꯃ ꯍꯥꯞꯄꯤꯗꯅ ꯑꯗꯨꯅꯦꯕ ꯃꯥ ꯍꯥꯏꯁꯤꯗ ꯀꯣꯜꯒꯦꯠ ꯁꯣꯁ ꯇꯤꯠ ꯍꯥꯏꯗꯤ ꯑꯦꯅꯤ ꯀꯣꯜꯒꯦꯠ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤ ꯕ꯭ꯔꯥꯟ ꯀꯣꯜꯒꯦꯠꯄꯨ ꯑꯣꯏꯔꯁꯨ ꯕꯥꯕꯨꯔꯕꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯅꯣꯏꯅ ꯌꯥ ꯂꯪꯍꯜꯂꯒ ꯃꯣꯏ ꯐꯣꯇꯣ ꯈꯔ ꯍꯥꯞꯄꯤꯗꯅ ꯑꯁꯤꯅꯦ ꯃꯥ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯒ ꯄꯦꯠꯁ ꯁꯣꯁ ꯅꯊꯤꯡ ꯋꯥꯏ ꯍꯥꯏꯕꯗꯤ ꯄꯦꯠꯁ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯒꯤ ꯁꯤꯖꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯄꯤꯔꯠꯇ ꯁꯤꯖꯤꯟꯅꯕ ꯄꯣꯠ ꯑꯗꯨꯅꯤ ꯑꯗꯨꯅ ꯀꯔꯤꯒꯤ ꯐꯣꯇꯣ ꯍꯥꯞꯇ꯭ꯔꯤꯅꯣ ꯁꯤꯅꯦꯕ ꯋꯥꯏ ꯁꯤꯅꯦꯕ ꯍꯥꯏꯗꯤ ꯄꯦꯠ ꯁꯣꯁ ꯅꯊꯤꯡ ꯋꯥꯏ ꯁꯤꯅꯦꯕ ꯃꯌꯥꯝ ꯀꯔꯤꯒꯤꯅꯣ ꯁꯤ ꯀꯔꯤꯒꯨꯝꯕ ꯐꯣꯇꯣ ꯍꯥꯞꯄꯝ ꯇꯥꯔꯒꯗꯤ ꯅꯨꯄꯥ ꯃꯌꯥꯝꯁꯨ ꯂꯩꯕꯤꯒꯗ꯭ꯔꯥ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯌꯥꯝ ꯀꯣꯔꯤꯌꯥ ꯅꯨꯄꯥꯅ ꯃꯥꯏ ꯗꯣꯟꯗꯣꯜ ꯂꯥꯎꯔꯒꯅ ꯃꯁꯛ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤꯅ ꯂꯥꯎꯔꯒꯅ ꯌꯨꯃꯥꯏ ꯇꯥꯏ ꯍꯥꯏꯕꯤꯕ ꯆꯨꯝꯕ꯭ꯔꯣ ꯃꯌꯥꯝꯁꯤꯕꯣ ꯀꯔꯤ ꯀꯣꯔꯤꯌꯥ ꯐꯤꯂꯝꯗ ꯅꯨꯄꯤꯁꯤꯡꯅ ꯇꯧꯔꯤꯁꯤ ꯁꯨꯝ ꯌꯦꯡꯁꯤ ꯃꯌꯥꯝ ꯅꯨꯄꯥꯁꯤꯡ ꯍꯦꯛ ꯀꯩꯒꯨꯝꯕ ꯀꯣꯔꯤꯌꯥꯒꯤ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯃꯁꯛ ꯈꯔ ꯐꯖꯕ ꯃꯃꯥꯏꯒ ꯗꯟꯗꯟ ꯂꯥꯎꯕ ꯍꯦꯛ ꯎꯔꯒꯅ ꯃꯃꯥꯏ ꯗꯣꯟꯗꯣꯟ ꯂꯥꯎꯕ ꯌꯥꯝ ꯅꯨꯡꯁꯤꯑꯦ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣই ꯁ꯭ꯋꯥꯏꯒꯤ ꯅꯨꯄꯥ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯑꯩꯈꯣই ꯁ꯭ꯋꯥꯏꯒꯤ ꯅꯨꯄꯥ ꯃꯃꯥꯏ ꯗꯣꯟꯗꯣꯟ ꯂꯥꯎꯕ ꯎꯔꯒꯅꯈꯔ ꯅꯣꯏꯕ ꯈꯤꯇꯪ ꯎꯔꯒꯅ ꯌꯨ ꯊꯛꯄꯩꯅꯤ ꯌꯨꯃꯥꯏ ꯆꯦꯜꯂꯤ ꯁꯤ ꯅꯨꯄꯥꯁꯦ ꯍꯥꯏꯕꯤꯕ ꯑꯁꯤ ꯃꯌꯥꯝ ꯃꯤꯒꯤ ꯂꯝꯒꯤ ꯅꯨꯄꯥ ꯊꯥꯒꯠꯂꯒ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯪ ꯃꯤ ꯀꯣꯔꯤꯌꯥ ꯃꯆꯥꯗꯨꯗ ꯅꯪ ꯃꯌꯨꯝ ꯄꯥꯟꯕ ꯐꯪꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯆꯥꯝꯃꯗ ꯑꯃꯅꯤ ꯃꯉꯥꯏ ꯑꯗꯨ ꯀꯩꯁꯨ ꯑꯣꯏꯔꯣꯏꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯅꯨꯄꯥ ꯊꯥꯒꯠꯄꯅ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯅꯨꯄꯥꯁꯤ ꯌꯥꯔꯤꯈꯩ ꯊꯥꯒꯠꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯗꯤ ꯃꯥꯏ ꯗꯟꯗꯟ ꯂꯥꯎꯋꯦꯅ ꯂꯣꯏꯅ ꯌꯨꯃꯥꯏ ꯆꯦꯜꯂꯤ ꯍꯥꯏꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯑꯅꯣꯏꯕꯁꯤꯡꯁꯤ ꯂꯣꯏꯅ ꯁꯤꯒꯦ ꯍꯥꯏꯔꯛꯑꯣꯏꯗ꯭ꯔꯣ ꯃꯌꯥꯝ ꯑꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯗꯨꯅ ꯑꯃꯨꯛ ꯌꯦꯡꯁꯤ ꯇꯁꯦꯡꯅ ꯃꯤꯔꯦꯝ ꯑꯣꯏꯕ ꯑꯁꯤꯁꯨ ꯋꯥꯏꯅꯦꯍꯦ ꯃꯌꯥꯝ ꯁꯤ ꯄꯥꯟꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯃꯌꯥꯝ ꯊꯕꯛ ꯂꯩꯇ꯭ꯔꯕ ꯁꯤ ꯅꯣꯡꯃ ꯊꯕꯛ ꯁꯨꯡꯂꯩ ꯂꯩꯇꯕ ꯃꯤꯁꯦ ꯃꯇꯝ ꯂꯦꯟꯕ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯁ ꯋꯥꯈ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨ ꯈꯖꯤꯛ ꯈꯔꯥꯛ ꯈꯨꯋꯥ ꯅꯠꯇꯦ ꯑꯁ ꯋꯥꯕꯩ ꯆꯥꯡ ꯍꯥꯏꯕꯨ ꯊꯕꯛ ꯂꯩꯇꯕ ꯃꯤꯅ ꯋꯥꯕꯁꯤꯗꯤ ꯋꯥꯈ꯭ꯔꯕꯖꯥꯠꯅꯤ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯁꯤ he follows me because of my memes not because of my cuteness ꯁꯥꯂꯥ ꯃꯦꯝꯁ ꯗꯤꯒꯔ ꯁꯤ ꯌꯥꯝ ꯐꯖꯗ꯭ꯔꯁꯨ ꯌꯦꯡꯉꯨꯅꯦ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯌꯥꯝ ꯂꯩ ꯑꯩꯒꯤꯁꯨ ꯑꯃꯨꯛ ꯎꯕ ꯌꯥꯗꯕ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯍꯥꯏꯗꯤ ꯁꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯍꯥꯏꯗꯤ ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯂꯛꯅꯗꯣꯏꯒ ꯀꯧꯗꯣꯏꯒ ꯉꯥꯡꯗꯣꯏꯒ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯄꯤ ꯎꯕ ꯍꯦꯛꯇ ꯃꯌꯥ ꯈꯤꯒꯠꯄꯕꯨ ꯑꯣꯏꯒꯦꯔꯥ ꯍꯥꯏꯗꯤ ꯌꯥꯝ ꯂꯛꯅꯕ ꯎꯏ ꯎꯏ ꯌꯥꯝ ꯇꯧꯕ ꯂꯩꯇꯥꯏꯅꯦ ꯑꯗꯨꯒꯨꯝꯕ ꯏꯃꯥꯟꯅꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯍꯥꯏꯗꯤ ꯅꯨꯄꯥ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯕꯤꯔꯒꯗꯤ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯎ ꯃꯌꯥꯝ ꯃꯊꯪ ꯌꯦꯡꯁꯤ ꯃꯌꯥꯝ ꯇꯧꯅꯤ ꯍꯥꯏꯔꯝꯃꯒ
ꯑꯗꯨꯝ ꯇꯧꯕ ꯐꯪꯈꯤꯗ꯭ꯔꯦꯅꯦ ꯅꯨꯄꯥ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯁꯤꯕꯨ ꯁꯤꯕꯨ ꯍꯥꯏꯁꯦ ꯇꯧꯅꯤ ꯑꯗꯨꯝ ꯇꯧꯕ ꯐꯪꯈꯤꯗ꯭ꯔꯦꯅꯦ ꯅꯍꯥꯁꯤꯡꯅꯗꯤ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯕꯤꯔꯝꯒꯅꯤ ꯑꯗꯨ ꯁꯤ ꯑꯇꯩ ꯀꯔꯤꯝ ꯅꯠꯇꯦꯗ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯚꯣꯠ ꯃꯌꯥꯝꯁꯨ ꯌꯧꯔꯛꯑꯦ ꯑꯗꯨꯒ ꯚꯣꯠ ꯃꯌꯥ ꯌꯧꯔꯛꯄꯅꯤꯅ ꯍꯥꯟꯅ MLA ꯀꯥꯔꯝꯕ MLAꯁꯤꯡꯗꯨꯅ ꯍꯟꯗꯛ ꯚꯣꯠ ꯑꯃꯨꯛ ꯂꯦꯞꯄꯛꯄꯁꯤꯗ ꯍꯥꯟꯅ ꯇꯧꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯚꯣꯠ ꯀꯥꯔꯒ ꯇꯧꯅꯤ ꯑꯩ ꯁꯤ ꯁꯦꯝꯅꯤ ꯑꯗꯨ ꯇꯧꯅꯤ ꯑꯗꯥ ꯇꯧꯅꯤ ꯅꯠꯇ꯭ꯔꯒ ꯂꯝꯕꯤ ꯁꯦꯝꯒꯠꯀꯅꯤ ꯍꯥꯏꯕꯨ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁꯥꯅꯤ ꯍꯥꯏꯔꯒꯁꯨ ꯑꯃꯕꯨ ꯇꯧꯅꯤ ꯍꯥꯏꯔꯒꯁꯨ ꯍꯥꯏꯗꯤ ꯇꯧꯔꯝꯗꯕꯗꯣ ꯑꯗꯨꯅꯤꯗ ꯃꯥ ꯍꯥꯏꯖꯔꯤꯁꯦ ꯑꯗ ꯃꯌꯥꯝ ꯅꯍꯥꯁꯤꯡꯅꯕꯨꯗꯤ ꯂꯥꯟꯅ ꯈꯜꯂꯝꯒꯅꯤ ꯑꯗꯨ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯁꯤꯗꯤ ꯀꯩꯅꯣꯅꯤ ꯍꯥꯏꯗꯤ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯕꯅꯤ ꯃꯥꯅ ꯁꯤꯗꯤ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯅꯤ ꯍꯥꯏꯔꯝꯃꯒ ꯁꯦꯝꯗꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯖꯗꯕꯗꯨꯅꯤ ꯃꯥꯅ ꯐꯣꯡꯗꯣꯛꯆꯔꯤꯁꯦ ꯃꯌꯥꯝ ꯂꯥꯟꯅ ꯂꯧꯕꯤꯅꯨꯀꯣ ꯃꯌꯥꯝ ꯃꯁꯤ ꯂꯥꯟꯅ ꯋꯥꯈꯜ ꯈꯟꯕꯤꯒꯅꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯤꯝꯁꯦ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯍꯧꯅꯕ ꯇꯧꯁꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯕꯦꯕꯤ ꯅꯪꯅ ꯉꯁꯤ ꯚꯦꯂꯦꯟꯇꯥꯏꯟ ꯅꯨꯃꯤꯠꯇ ꯁꯤ ꯂꯩꯁꯦ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯊꯥꯒꯠꯆꯔꯤ ꯀꯥꯏꯗꯩ ꯍꯔꯥꯎꯕꯅꯣ ꯁꯤ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤ ꯄꯥꯟ ꯍꯧꯕꯗꯨ ꯊꯃꯣꯏ ꯌꯥꯝ ꯀꯥꯏꯅꯤꯡꯉꯥꯏ ꯋꯥꯐꯝꯅꯤ ꯁꯤꯗꯤ ꯍꯥꯏꯗꯤ ꯌꯥꯝ ꯃꯥꯟꯗ꯭ꯔꯣ ꯃꯑꯣꯡꯗꯣ ꯍꯥꯏꯗꯤ ꯊꯦꯡꯛ ꯌꯨ ꯕꯦꯕꯤꯒ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦꯒꯤ ꯒꯤꯐ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇꯒ ꯍꯥꯏꯔꯝꯃꯒ ꯂꯥꯁꯇ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯍꯧꯕ ꯂꯩ ꯑꯣꯏ ꯂꯩꯔꯝꯕꯗꯣ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯌꯥꯝ ꯃꯌꯥꯝ ꯃꯁꯤ ꯃꯌꯥꯝꯁꯨ ꯇꯧꯕ ꯌꯥꯎꯕꯤꯔꯝꯒꯅꯤ ꯍꯥꯏꯗꯤ ꯕꯣꯔꯗꯤꯡꯗ ꯍꯣꯁꯇꯦꯜ ꯂꯥꯏꯐꯇ ꯅꯠꯇ꯭ꯔꯒꯅ ꯕꯣꯔꯗꯤꯡ ꯂꯥꯏꯐꯇ ꯆꯥꯎꯕꯤꯔꯛꯄ ꯃꯌꯥꯝꯁꯤꯡ ꯁꯤ ꯁꯣꯏꯗꯅ ꯌꯥꯎꯒꯦ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯗꯥꯟꯁ ꯇꯧꯃꯤꯟꯅꯕ ꯈꯣꯠꯃꯤꯟꯅꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯌꯥꯝ ꯅꯨꯄꯤ ꯊꯤꯗ꯭ꯔꯒꯁꯨ ꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯨꯟꯁꯤ ꯍꯤꯡꯕꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯡꯁꯤꯅ ꯂꯩꯔ ꯂꯣꯏꯔꯦ ꯁꯤꯗ ꯏꯅꯥꯎꯄꯥ ꯑꯃ ꯂꯩꯔꯤꯁꯦ ꯏꯟꯅ ꯅꯨꯡꯁꯤꯅꯔꯖꯥꯠꯅꯤ ꯑꯩꯈꯣꯏꯁꯦ ꯇꯥꯕ꯭ꯔꯣ ꯃꯌꯥꯝ ꯑꯩ ꯀꯥꯗꯒꯤ ꯂꯣꯁꯟ ꯑꯃ ꯄꯨꯔꯁꯨ ngầm kay ni piti ko mo dia de ꯌꯥꯝ ꯁꯤꯔꯤꯌꯁꯂꯤꯒ ꯍꯥꯏꯔꯝꯕꯗꯣ ꯏꯁ ꯅꯨꯄꯤ ꯊꯤꯗ꯭ꯔꯁꯨ ꯌꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯡꯁꯤꯅ ꯂꯣꯏꯔꯦꯒ ꯌꯥꯝ ꯁꯤꯔꯤꯌꯁꯂꯤ ꯍꯥꯏꯔꯝꯃꯒ ꯂꯥꯁꯇ ꯄꯥꯈꯣꯟ ꯁꯤꯔꯒ ꯆꯠꯂꯨ ꯌꯥꯔꯛꯇꯕꯗꯣ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗꯦ ꯍꯧꯒꯠꯂꯛꯑꯦ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯏꯌꯥꯝꯕ ꯑꯔꯤꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯈꯔ ꯊꯤꯖꯤꯟꯕꯤꯅꯕ ꯇꯧꯔꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯅꯥꯎ ꯑꯣꯏꯕꯁꯤꯡꯗꯨ ꯌꯥꯝꯅ ꯆꯥꯛ ꯊꯣꯡꯕ ꯅꯠꯇ꯭ꯔꯒ ꯐꯤ ꯁꯨꯕꯗ ꯌꯥꯝ ꯋꯥꯕ ꯌꯥꯎꯕꯤꯔꯝꯃꯒꯅꯤ ꯅꯨꯄꯤ ꯊꯤꯖꯤꯟꯅꯕ ꯇꯧꯕꯤꯔꯣ ꯄꯥꯈꯪ ꯑꯔꯤꯕꯁꯤꯡ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯌꯥꯝ ꯑꯩꯁ ꯅꯩꯅꯤꯁꯤꯗꯤ ꯊꯕꯛ ꯂꯩꯕ ꯃꯤꯅꯤ ꯁꯤꯗꯤ ꯅꯤꯡꯊꯝꯊꯥꯒꯤ ꯍꯤꯇꯔꯅꯤꯅꯦ ꯁꯤꯗꯤ ꯃꯌꯥꯝꯁꯨ ꯇꯧꯕ ꯇꯦꯁ ꯇꯧꯔ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯄꯨꯈ꯭ꯔꯤꯗ ꯑꯣꯏꯒꯦꯔꯥ ꯇꯨꯔꯦꯟꯗꯗꯤ ꯌꯥꯗꯧ ꯃꯥꯟꯗꯦ ꯄꯨꯈ꯭ꯔꯤꯒꯨꯝꯕ ꯑꯗꯨꯗ ꯏꯁꯤꯡ ꯆꯦꯟꯗꯕ ꯃꯐꯝꯗ ꯇꯧꯒꯗꯕ ꯑꯁꯤꯅ ꯃꯌꯥꯝ ꯆꯔꯨ ꯂꯧꯔꯒ ꯇꯤꯜꯂ ꯀꯩꯅꯣ ꯇꯧꯍꯜꯂꯣ ꯑꯗꯨꯒ ꯃꯩꯁꯨ ꯇꯦꯛꯄ ꯏꯔꯨꯁꯨ ꯂꯨꯖꯕ ꯌꯥꯝꯅ ꯑꯅꯧꯕ ꯃꯣꯗꯔꯟ ꯇꯦꯛꯅꯤꯛ ꯑꯃꯅꯤ ꯃꯌꯥꯝ ꯑꯝꯇꯪ ꯇꯧꯔ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯌꯥꯝ ꯌꯥꯝ ꯄꯨꯛꯅꯤꯡ ꯊꯧꯅꯤꯡꯉꯥꯏꯅꯤ ꯃꯌꯥꯝ ꯌꯥꯝ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏꯅꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕꯁꯦ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤꯗꯕꯅꯤ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯔꯝꯒꯅꯤ ꯑꯁ ꯑꯃꯣꯠꯄ ꯈꯣꯠꯂꯤ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯗꯨꯗꯤ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯣꯏꯒꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯀꯩꯒꯨꯝꯕ ꯂꯝꯕꯤꯗ ꯄꯣꯠ ꯑꯃ ꯇꯥꯕꯗ ꯍꯥꯏꯗꯤ ꯈꯨꯒꯠꯄꯤꯔꯒ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯊꯝꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯑꯗꯨꯒꯨꯝꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯥꯅ ꯄꯣꯠ ꯌꯣꯟꯖ ꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯃꯉꯣꯟꯗꯒꯤ ꯂꯩꯈꯤꯕ ꯄꯣꯠ ꯃꯉꯣꯟꯗꯒꯤ ꯂꯩꯔꯒ ꯆꯥꯔꯒ
ꯍꯥꯏꯗꯤ ꯈꯪꯗꯕ ꯃꯤꯁꯤꯡꯗꯨꯅ ꯑꯕꯨ ꯍꯥꯏꯔꯕꯁꯨ ꯍꯥꯏꯗꯤ ꯆꯥꯔꯒ ꯍꯨꯟꯇꯣꯛꯑꯁꯨ ꯃꯀꯨꯁꯤꯡꯗꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯌꯣꯟꯐꯝ ꯑꯗꯨꯋꯥꯏꯗ ꯍꯨꯟꯇꯣꯛꯑꯝꯕꯗꯣ ꯃꯥꯅ ꯀꯩꯅꯣ ꯃꯥꯅ ꯆꯠꯂꯝꯗꯥꯏꯗ ꯂꯣꯏꯅ ꯃꯐꯝꯗꯨꯗ ꯇꯥꯍꯧꯔꯤꯕ ꯃꯥꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯑꯣꯏꯒꯦꯔꯥ ꯀꯔꯤ ꯃꯀꯨꯁꯤꯡꯗꯣ ꯃꯥꯅ ꯈꯨꯟꯀꯠꯂꯒ ꯃꯥꯒꯤ ꯄꯣꯂꯤꯊꯤꯟ ꯕꯦꯒꯗ ꯍꯥꯞꯄꯒ ꯃꯥꯅ ꯂꯣꯏꯁꯤꯜꯂꯝꯕꯗꯣ ꯃꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯇꯝ ꯑꯃꯨꯛ ꯌꯦꯡꯁꯤ Three days later. Earning money for her dad, not for her parents. Fazendo. Ma'am, Karim kanade ko si ma'am. Si nupi gidam da paysa tan Karim kanade. Kari ko kanay nang nalaw ta nang nupi nangi wife oi taragadi. Adobu nang girlfriend oi ringi dadi masi suga kanade ko nang law ni ju khangde law ru thungna ni ju khangde tungna ju khangde ba mi gidam da nang na kathok kathok na di. Mata mo yin si ma'am. Tausi matamsi anau ni ko mi jingje ni ko haijo hai taragadi masi kitang nungai sidi haidi ngai pa haibam su le hal laman haibam su le hadi kai ko moina yam ikai khangde taragadi moi masak ji loktu kai gidam da moi masak khummaga kaunai no kauthanai no du yamna kaino moina phongna tawge hai taragadi mamai masak lut tabe da phajana tawdana adu ngamdri du kari no tamo yingina dahas semai ka taro ha semai ka taro maga last put horan ni wani da ya mai horan ma'am technique je makhan lai ko ma'am dance tok sinara maga khapchen nara maga pot ye ba je ma'am le ma'am si technique ji ma'am si na yai ko ma'am ano ni ko ma'am mathang video mo yeng si ma'am Hoi langa ai si di karai thole Hoi langa Valentine Day is where I'm going to say happy is the Valentine Day with the happy jungle time day with the si Valentine Day meta ma'am thengna biram gani ma'am happy Valentine Day with the jungle time day when or the ma'am wa makha yam taningre ma'am so ai modulation jage meta mu yengsi ma'am बी वॉश प्लस मेरी डेली इंटीमेट हाइजीन के लिए plus Hi ma'am leizare la nupagi tiwas पूरा बेरानी है ais kari ino ni aisu ais sakole matam je pajana sakolab jani ni ko edi khangbu khangdi ni ko matam je pajana sakole ra mene yo nong technology ni blo le je pa gi je putola oh ya ma'am apam bajing ise keno ichan thoida order tausin biro nupa gi luna nana thamning basing nupa ma'am order tausin biro ma'am gi keno je thongno puthokchare ma'am order tausin biro ma'am ai taningdre ma'am video ji saida lusinjarage ma'am nungai ti do comment do thambira moine so gilan ki biar ju ma'am na nakpi mathang video dai sindung na batan jalaujoge ma'am share ga lusinjarage do aro do ma'am na ai video ji bo like share subscribe ning thogat pi boina to biramo maduna ai pung thongna ojage ma'am share ga solution